Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Tribal singi yaipa thoranga damuk paikatpa Das Goa amasung PM Zanman scheme singi kanaba Manipur gi tribal singda phanganaba zila singi district administration singda tangai phataba thabak sing paikanaba tribal affairs mantraloi na khangan khrai. Kaksing zila ki Kaksing Panjau Palumda leiba All Age Home amagi nauna saba administrative block ngasi Raya Sabha ki MP ining thole semba sana zawbana miyam da khosin nakhre. Sangsad ta handak ta pass tawkhiba Waqf Amendment Act 2015 gi mayokta Manipur Pradesh Congress Committee na Supreme Court wakat khre. Leiba ki atai mafam singda pangthok na bagum Ayushman Arogya Mandir gi taret suba sahi gi thoram Manipur da su pangthok li. Amasung India Med Department hairi kumsi sahi gi nongzu gi phibam hana gi sang dagi khara hengat laba yai. Kendra gi Tribal Affairs Mantraloi gi Joint Secretary T Raumwan Paitian hairi Tribal singi oiba Dharti Ava Janjatiya Gram Utkarsh Abhiyan Das Goa amasung PM Zanman scheme sing yengsinaba zila thaki amasung block level committee sing sembagi tangai phatabalai. Wafam asing asi Surasanpur gi Deputy Commissioner gi conference hall da pangthokiba Das Goa amasung PM Zanman scheme da yumpham oiba awang thaki mifam amada Mantraloi gi Joint Secretary na phongdokhibani. Mifam adu video conference gi kuthang da amasung hakthengna ani thongna pangthokhi. Mifam aduda Joint Secretary na scheme sing asigi matangda saliba tha asigi manungda district level officer singi oiba thorum kaya pangthoknaba rise asida leriba district administration singda khanganki. Ngasigi thorum aduda Tribal Affairs and Hills ki Director Hana Kamai Das Goa State Nodal Officer Sen Rithung Anal yauna atay miyoi kaya sarap yakhi. Kaksing zila gi Kaksing Panjau Palumda leiba All Age Home amagi nauna saba administrative block ngasi Raya Sabha gi MP ining thau leisema sana zawbana miyam da khosin nakhre. All Age Home asi Senior Citizens Forum Kaksing na chalaibani amasung All Age Home asi da hausik relief camp oina su miyam na sangjapam lawduna leiribani. Nauna saba administrative block miyam da khosin abagi thormadu da wa ngangpada MP leisema sana zawban hai Senior Citizens Forum Kaksing gi Executive Committee gi matenga lanina MP gi local area phandagi lupa lakh tara manga kaitoktuna administrative block asi sabani. Magna hai thamoi sengna honabana sel yamna sangdana aten matamda block asi saba loiba ngambani. Magna hai All has home sigi sangaba yamnu yai faraba singba numira sedai na har har maktada yamna tena phangba matam paisa yamba sunataba thamoi sengna honara gadi poche masu tai habdu ngasi ubo phangje leiba kyoiba lan singba khoigi kok saba leibam sabung khangdaba dugum maraktuda administrative block se sangaba phangjaba mayam gi halam singi oidana kanaba phangminabagi nungaibadu tapsana phawje Thoromatuda MLA Mayang Lamam Ramesor Citizens Forum Kaksing gi President Nomaithem Nimai Singh Saruyakhi. Thobal District Bar Association gi kuthra taruk suba mapo common thoram Thobal gi court hall da ngasi pangthokre. Thobal District Bar Association senduna pangthoke ba thoram matuda saruk yaraduna High Court of Manipur gi Chief Justice D Krishna Kumar hai ukil singna wayal thoda gi senpham asida kathopaga loinana thabak tobagi tangai phatabale. Ukil singna toriba thabak sing asisu miyam gi dabangni haibasi miyamna khangbi ba sangi. Khongsom numit palan thorom gi sem sabagi saruk ama oina District Administration Thobal senduna ngasi Khongsom War Memorial Complex da lamtu sengdopagi thorom ama pangthokre. Thorom asigi mari lenina jila asigi Deputy Commissioner Ahantem Subhas na hai tha asigi kulumdoi da pangthokadoriba Khongsom numit palan thorom ga mari lenina War Memorial Complex asigi akoi bigi phibam sing luna na thamnabagi pandamda thorom asi pangthokpani. Thoromatuda jila asigi SP Shivanan Surbe police personnel sing lenina tongan ba bibag singi karmasari sing su saruk yakhi. Manipur da rabies laina thingnaba sesal thorang lokot pa oina anti-rabies vaccine kapthobagi thorom mafam kiyada leptana pangthoknari. Ngasi su Imphal East Jilla gi Kairau Bitra awang leikai da leiba Irilbung Library Union gi complex da veterinary bibag ki makha da hui hodong sing hida kapthokhi. District Veterinary Office Imphal East Porompat ki mileng makhada Village Level Federation Paurabi amasung Paurabi Development Committee na punna sintuna ngasi rabies lena dagi ngakthokna ba hida kapthopagi thormama Paurabi lining tho puthiba lampak da pangthokre punna hui samarom hida kapthokhi
पाउगी मरक थन्ना अतेनबा ब्रेक अमा Hema, kadai danu jatoi sibo. Nasa singi aparai di lobiruge. Aparai di hai sibu kai haino. Automated Permanent Academic Account Registry. Mahiroi kudingi legadaba digit trying to gi identity card amaneba. Oh. Aidi angang amana ne pre-primary hek tambadagi larik tamba loiba phawda chatnagadaba number ama. Oh. Mama mapa singna henna khangjin gadabadi aparai di si exam thabada aduga makhal makha competitive exam sing thabada su soidana changadabani sini. Aduga masa masa gi mark sheet certificate pumbane aparai di gi matengna sarkar gi digi locker da su phangani. Aparai di kamai phangdoi ba. Hai gi se muna taw ko angang gi mama mapa natraga legal guardian sing na angang adugi Aadhaar mama mapa gi ID dai phone number ma puraga school da chalaga ne form ma da sign tawraga loire. Aduna loirabro. Akupa marul gi damak apar gi website apar.education.gov.in da yengaga yare. Aikhoigi tungi yumbi mahairoi singi apar ID. पाउजेंजरीबा समग्रह शिक्षा स्टेट इम्प्लीमेंटिंग सोसाइटी मणिपुर ताबेरिबा पावसी आकाशवाणी इम्फाल दगिनी संसद हंदक पास तौखिबा वक्फ अमेंडमेंट एक्ट 2015 की मायोक्ता मणिपुर प्रदेश कांग्रेस कमिटी MPCC ना सुप्रीम कोर्ट वाकटख्रे MPCC की वर्किंग प्रेसिडेंट हानगी MLA फजू रहीम अमदी अमीन शाह ना पिटिशनर ओइरगा वाकट चेरोल अदु सुप्रीम कोर्ट लानखिबनी वाकट असि पिसन बदा MPCC की लीगल डिपार्टमेंट की वाइस चेयरमैन अमदी दोल की वांगांगलोय एडवोकेट डॉक्टर रवि खान सुसर याखी केस असिगी मोशन हियरिंग हयेंग सुप्रीम कोर्ट खनरबा याय हाइरी वक्फ अमेंडमेंट एक्ट 2015 हंदोकपिनबा इस्लामिक डेवलपमेंट काउंसिल मणिपुर सरकार दा अपील तौरी एक असी सनहंदनबसु काउंसिल असना सुप्रीम कोर्ट अपील तौरी कक्सिंग जिला की मनुंग चना लेबा सोरादसु ngasi ऑल सोरा क्लब्स कोऑर्डिनेटिंग कमिटी अंजुमान नसुल इस्लाम सोरा अमदी जामियात इलम इ हिमना सिंदुना एक असिगी मायोक्ता यारिंगदब फुंगदोक्तुना मियामना रैली सटखी लेबा की अतई मफम सिंह पांथोकनबगुम आयुष्मान आरोग्य मंदिर AAM की 3 सुबह सही की थोरम मणिपुर पांथोकली इम्फाल ईस्ट की ओइना थोरम असी जिला असिगी चीफ मेडिकल ऑफिसर डॉक्टर L इंदिरा देवी की मिलियंग मखादा जिला असिगी तोंगान तोंगान मफम सिंह पांथोकनखी थोरम का बरी लेना खुराई हैरों मखोंगदा आयुष्मान आरोग्य शिविर पांथोकतुना टेस्ट तौबा अमसुंग यागी एक्सरे सिंह लौबगी थाबक चथखी हाइंगांग प्राइमरी हेल्थ सेंटर दा पांथोब थोरमदा सर्वाइकल कैंसर खंगतोंगनबा टेस्ट तौबगी थाबक सुचथखी थोरम असी इम्फाल वेस्ट की तोंगान तोंगान मफम सिंह लेरिबा आयुष्मान आरोग्य मंदिर हेल्थ एंड वेलनेस सेंटर सिंहदसु पांथोकनखी तमेंगलोंग जिला की तौसेम प्राइमरी हेल्थ सेंटर दा अथुब मतमदा डॉक्टर अमा थाबिरकनबा तौसेम एरिया स्टूडेंट्स ऑर्गेनाइजेशन ना मरी लेनेबसिंगदा अपील तौरी चेरोल लुबसिन हाई प्राइमरी हेल्थ सेंटर असिदा हाने मथौ तोरम डॉक्टर अमा ट्रांसफर तौखिबदगी हेल्थ सेंटर असिदा ngasi फाउबा डॉक्टर लेतबगी अवाब मायोगनरी मसिना सब डिवीजन अदुदा लेरिबा मियामगी अना लायंगी लमदा साउना अकाइबा पीरे हाइरी नेशनल फायर सर्विस वीक 2015 पालन थोरम की ngasi निनी सनबा नुमिता जेनिम्स हॉस्पिटल पोरोंपाट अमसुंग साइबो हॉस्पिटल खुराइदा फायर एंड लाइफ सेफ्टी की मरमदा अवेयरनेस कम मॉक ड्रिल पांथोखरे द मैतई सोसाइटी सोराचानपुर की एडवाइजर ओइना थौ पुरीबा कमल तोइजामबु सही असिगी हैसनाम बसंत कुमार अवार्ड पीनब खलपदा सोसाइटी असिना नुंगाइबा फंगदोखरे मना असि साहित्य थौदांग लुबना सही खुदिंगी पीदुना लागबनी MSPDCL की कर्मचारी सिंगना तोंगान तोंगान मफम सिंगदा ड्राइव चथबदा मई लाना सिजनरब कंज्यूमर तरा फागतखरे अतोप कंज्यूमर कुंतरु की मई कक्ततखरे मणिपुर की संगाइरब खुनुंग इसै सैसकपा थोंगाम गोसे मितेने लेखिदबदा मणिपुर ड्रामाटिक यूनियन MDU ना थमोय सोकना अवाब फंगदोखरे महाक यूनियन असगी एसोसिएट मेंबर अमसुंग म्यूजिक इंचार्ज ओइना थौपुरमी हैरी गोसे मितेने लेखिदबदा इथनो हेरिटेज काउंसिल हेरिकोनसु अवाब फंगदोरकली पाउगी मरक थना अतेनब ब्रेक अममो चाखोंगी पोट लोई फंगी ये चाखोमदा नते इमुंगदा चंगबा पोट खुदिंगमा स्मार्टफोन जो फंगी ये मजो हप्ता कैसामपट सेगा रोड कोंजिंग हजारी लेकाय अमती थौबाल अचौबा ऑपोजिट डिस्ट्रिक्ट ट्रांसपोर्ट ऑफिस आकाशवाणी इम्फालदगी पाउ ताबिरी इंडिया मेट डिपार्टमेंट हाइरी कुमसी चही की नोंजू की फिवम हानगी चांगदगी खरा हेनगलब याई
नई दिल्ली ngasi paumi singa unabada India Med Department ki Director General na hai nongju gi sang asi leiba ke ayama mafam singda hana gi sang dagi hena sugani aduga awang nongpok awang nongsup amasung kha thangba peninsular gi mafam singda khara hanthana suraba yai Akasbani paumi ga akhanana unabada Art Sciences Mantraloy gi Secretary na hai sahi asigi May amasung June thada sabagi sang haukiba sahi gi yangnabada khara hengal abayai Amoromda lagliba numit mangani asida awang nongpok lamdam amasung nongpok bharata masi masida amasung mafam kharadana pak sanna parapadagi hauraga mayai oira phawba nongsuraba yai akhak araw amasung bajrata ba yauna akan banungsit silaba yai hairi haujik sanabagi pau Naorem Victor tagi Manipur Horse Riding and Sports Association asinduna pangthokpa Kunsuba Governors Cup Women's Sagol Kangjai Polo Tournament lisingani kunmangagi ngasi sanakiba match ta Assam Rifles Polo Team na Manipur Police Sports Club pu panjal tara nipan amada thoikre atopa match amada Manipur Police Sports Club B na Chingkhai nganba Polo Club pu panjal tara ani da thoiki RCA Lilongna chahi kunhumdoi makhagi ani suba MNCA Men's Haubam Bir Mangol Singh Memorial Trophy lisingani kunmari kunmangagi champion oire ngasi sanakiba final match ta RCA Lilongna PCC mayai koibibu wicket taruk ta thoiki chahi kunhumdoi makhagi ahanba MNCA Women's One Day Trophy lisingani kunmari kunmangagi ngasi sanakiba match amada TCMDC Thongju Part 2 Pechu Lampakna Al Amin Lilongbu ran chamaga mapan da thoiki atopa match amada Thau Thangmai Banna PTCC Patsoibu ran humputare ta thoiki Sahi tara humdoi makhagi nupagi Interclub Football League Tournament ki ngasi sanakiba match ta Isok FC na mayang Imphal United FC bu panjal amasino da thoiki tournament asigi atopa match singda Khuman FA na NBCA bu panjal ani amada thoiki amasung anauba imagi mangal amasung Young Smart Unity Club panjal ani sanaduna draw chatki IPL T20 cricket ki match amada ngasi Kolkata Knight Riders ka Kings 11 Punjab ki Maharaja Yadavindra Singh International Cricket Stadium da hojing haki matung da sanaragani tha sigi kuntaruk tagi me mari fawba Australia gi Perth Hockey Stadium da sanagadaba Bharat amasung Australia gi match manga gi oiba series ta saruk yanaba Bharat ki nupi hockey team gi squad lauthokpada Manipur dagi sanaroi mari yaure Manipur gi sanaroi sing adudi naha oiribi goalkeeper Bechu Devi Kharibam maming leirabi hockey sanaroi Susila Chanu Pukhrambam Khaidem Silaima Chanu amadi Suman Devi Thodamni Dijamni Aroibada Maroiba Pamu Tribal Singi Yaipa Thorangi the Mukpaikatpa Das Goa Amasung PM Zanman Scheme Singi Kanaba Manipur ki Tribal Sing the Panganaba Jila Silag Singi District Administration Sing the Tangai Pataba Tabak Sing Paikanaba Tribal Affairs Mantralani Kangan Krai Kaksing Jila ki Kaksing Panjau Palumda Laiba All As Home Amagi Nauna Saba Administrative Block Ngasi Raya Sabagi MP Ining Tawlesem Basana Zawgana Miyam the Kusin Nakrai Sangsata Hantakta Pass Taukiba Waqf Amendment Act Lisingani Kurmagagi Mayokta Manipur Pradesh Congress Committee na Supreme Court Wakat Krai Leiba ki atai mafam singda pangthok na bagum Ayushman Arogya Mandir ki taret suba sahi ki thoram Manipur da su pangthok le amasong India Med Department hairi kumsi sahi ki nongju gi phibam hana gi sang dagi khara hengal abayai pauloi sare